Mijing tabiri ba khoi pun nok pu image TV na taram okcha baga loina na Brajesh Kumar na khurumjari ngasigi maroi ba pauda INC gi Ranjan Chaudhary na India gi President Draupadi Murmu bu karem kathai na ba wahai hairubagi apology tawgadamni highway khongjang changsin kre Manipuri language policy semduna irol bu chawkhat na ba hotna biu highway khongjang sangsin kre Bringing hepatitis care closer to you haiba timda hapta ama chatharakpa awareness campaign ngasi loisin kre loinana numit mangani chatharakkiba festival of traditional folk dance loisin bagi thoram pangthokre mapungwe pau lobirasi Congress party leader Adhir Ranjan Chaudhary na President Draupadi Murmu bu Rashtrapati ni haikiba adugi damak Sonia Gandhi na Congress ki mahut sinduna apology tawgadabani haina BJP na demand tawkre Khoshau naraba Mrs. Srimati Irani na haikibada highest constitutional officer Laibinopi amabu ikaiba pibada Sonia Gandhi na yaki ST Agnipat scheme unemployment na chingba khanagada wafam mayam adu nathaina naba BJP na honari mahak Bengali ama oibanina Hindi bu proficient oide mahakna amuk khaktang da Rashtrapati ni haikibani reporter aduna hanjinna wahi adu hairakibani mahakna soikiba aduda President Draupadi Murmu bu noai handrabadi masamakta chamrak hanna lale haijage haibopamsu Adhir Ranjan Chaudhary na pongdoki amromda Smriti Irani na haikibada Congress man aduna President of India bu ikaiba pibata natna tribal singi mamal leiraba itihasik oiraba punsi singbu artha thoandre haiki Amromda Indian National Congress INC gi Adhir Ranjan Chaudhary na handakta India gi nauna khallaba President Draupadi Murmu bu karem kathai na ba bahai sing phongdokkiba adu INC gi leaders sing yaun apology tawgadabni haina Bharatiya Janata Party Manipur Pradesh ki President A Sardana phongdokkibaga loinana Adhir Ranjan Chaudhary gi effigy mai thakre Netaipat Chuthekta laiba BJP Manipur Pradesh ki Thambal Sanglen dagi hauduna President A Sardana luchingduna party sigi luchingba sing karyakarta kayaga loinana Kaisampat fauba effigy puduna kongchat ama chatlaba matung Kaisampat junction da effigy adu mai thaduna protest tauki BJP Manipur Pradesh ki President A Sardana haikibada Congress party asi lairaba singbu thawoina khandaba tribal singbu hanthana khanba party ni Congress party na nupi angang singbu hanthana khanba khudakta lepkadabani Congress leader amadi Adhir Ranjan Chaudhary na leibak miyam khangna lale haijagadabani haina phondokhi Amaromda handakta India gi nauna President oirabi Draupadi Murmu da Congress ki luchingba Adhir Ranjan Chaudhary na karem kathai nobu yaningdawa uttuna ngasi Bharatiya Yuva Morcha Manipur Pradesh ki President M Baris Sharma na lusingduna karmi kayaga loinana BT Road laiba Congress Bhavan Gate ta Indian National Congress INC gi lusingbi Sonia Gandhi gi effigy mai thakre lamdam asigi khwaidagi wangba pham pairibi amabu karem kathai naba nupi amari tribal singbu karisu leitana khanba Adhir Ranjan Chaudhary gi wangang BJYM na akanba mong da condemn tawi loinana hiram asigi matang da Congress ki luchingbi Sonia Gandhi na leibak miyam da lale haijagadabani haina BJYM ki President Baris Sharma na phongdoki loinana BJP Jindabad Congress Murdabad haiba kholau kaya sulauki Amurabda BJYM ki President Waris na lusingba miyoy kangpu amana Congress Bhavanda chacharam kiwa thawong amadi Congress ki lusingbi Sonia Gandhi ki effigy mai tha kiwa thawong bu yaningda pongdoktuna MPCC ki secretary na lusingba miyot kangpu amana sut bagaloinana thawdok aduda chenariba Baris yauna miyoy taruk phaduna action lokhat pinanaba FIR ama thangatuna wakat khre hari
ngasi nungthil MPCC ki Secretary General Administration S Jiten amadi spokesperson and Bhopendra yauna yamlaba Congress ki kangbu amana City Police Station da thomjilakhi Miyosing adubu changan danaba gate lochin ki tungda khongjel loisinga wari sanarba matung miyoi manga City Police Station da changan ki atai atopasing mapandal henduna thamki station da FIR thangatlamlo matung thorakpada MPCC ki SGTN na photo kibada ngase pung 8 ga minute yankai ne thoi adwaida office hour matam yaudringai mi chikna leiringai matam da BJYM ki president Barisnal chingba mihut kangbu amana Congress bhavan da laktuna chathram leba thawung adugi mathakta ain gi oiba thabak lokot kadabani democracy ni magi tofum thokpa mayam ama ningkhatam tawbu yabagi rights Constitution na peri adubu madugi wangmada violate oina sangsilak labadi Congress party na kedonungda lemna yengduna leiroi makoi sing adugi mathakta FIR loss tawbina ba complaint petition ama thangatkre makoi sing adu book tawduna ain gi oiba thabak lokat kadabani kariguma lokat rabadi judicial gi platform da changsinana ba sem saba loire hainsu phongloki Education Minister Thonawjam Basantana High Cray English Singani Taranipangi April Tarutagi College Manga da Punduna Dhanamanjari University DMU gi regular BC Deputy Registrar Deputy Finance Officer Singh Hable University asi Mahiroi Amadi Oza Singh na boycott tawgani haiba Singh matam chana demand khangdoktuna waroshin purak pangamle University ki Oza Singh gi maru oiba demand Singh punna phaminaduna solution purak padagi makoi class boycott tawgani hain toramba andokre wafam Singh asi tarani suba Manipur Bidhan Sabha gi ani suba session gi numit marini suba ayuk ki mifam da JDU gi thamaiban kendra gi MLA KH Jokishan amadi khabo kendra gi opposition gi MLA Surya Kumar Okram anina DMU gi Oza Singh na boycott tawrgan haiba pauche amada yufam oirga hiram asigi matangda lenga ki education department na kari step lokat labage haiba calling attention motion gi pokum oina sabada education minister na phongdo kibani minister na sabada makhatan hai kibada DMU da yaurba college manga DM science DM arts DM commerce GP college amadi LML College hariba asi oza yauna staff chatrukni waliba professor ate oza sing loinaba lenga ki DP department approval pire adubu awatpo oza amadi staff launabasu tawrgani university ama oibagi infrastructure building library singba semjin sajili administrative block yauna block rusagi makada sari mahiro look amana Directorate of Education yugi office so loan kiba adu hangdokle oza sing na makogi service Manglagadra haiba adu DMU gi act asigi section kuntra da yauriba option haiba asida makoi sing thabak tagi pothabada pension phangloi haina toramba sing wari sanare education department na pension gi benefit mangaloi haiba thajaba pibadagi boycott handokre MLA Surya Kumar na university asigi act rules da yauriba haiba sing thabak oina act asigi rule 32 close B gi tawdaba yadaba sing university dagi scholarship phangloi private university gi mong da leigani haiba wafam da education minister na haikibada hariba UGC gi guideline tawdaba yadaba sing loina thabak oina tawnanaba kan hotnari haiki mahiroi lup taruk MSU MSF dasam suk EMS KSA na mamangdagi hauna Manipur gi language policy semduna lamdam asige irolbu chawkhatnawa hotnabiu amadi population commission semduna lamdam asige masing yamjadraba yelhomi furup kannanaba hotnabiu haina Bharat ki prime minister Manipur gi chief minister amadi mari leinaba directorate singda hanjin haiduna laklaba ngasi phawa thabakta onthok tabagi mayokta ngasi tidim lambida leiba MSF ki office mamangda tholaktuna yaningdaba phongdokre protest aduga mari leina mahiroi luptaruk ki wangangloi haubijam chalambana paumising da hai Manipur gi chawkhatnaba hotnabiu haiduna Manipuri lol chawkhatnaba hotnabiu haiduna demand kaya tawduna lakli directorate hanglaba fawba makhoigi maikaidagi ngasi fawba karigumba thabak amata tawba leite Director unanaba hanjin na chatlabasu ngasi phawba unaba fangdana leidi maram asina demand sing adugi tabak kari karamba film da leidige haiba khangmangamdre hauji Manipuri da MA last semester tamlibasing asi maitai mayekta ni makhoi syllabus phawba mapung fana niktina maitai mayekta othopide loinana atopa exam kaya
थागे तौरबसु मिटै मयक्ता ओंथोकपा रेफरेंस लाइक अमता फंगदे मरम असिना ट्रांसलिटरेशन कमिटी सेमदुना मखोइना तमननबा लाइरिकसिंग मिटै मयक्ता फंगहल्लु पॉपुलेशन मसिंग यामजद्रबा यलहोमी कन्ननबा थबक पाइखटपा ओइना स्टेट पॉपुलेशन कमिटी अमा सेमबगा लोइनना एनआरसी अपडेट तौननबा हाइदुना भारत की प्राइम मिनिस्टर द फाउबा मेमोरेंडम पिसन किबा लाइख्रबनी अदुबु ngasi फाउबा थबकता अमता ओंथोकपा कौबा लेते मरम असिना हौजिक फमलिबा पार्लियामेंट की नोंजुमिफम असिदा लुप तरुकना तालिबा डिमांड सिंग असि पुखटपिरगा ओंथोकननबा मणिपुर की चीफ मिनिस्टर अमदि बरी लेनबसिंगना होटनाबियु हाइना महाकना फोंदोखि Bringing hepatitis care closer to you haiba themda miyam da hepatitis ki maram da awareness piba hapta ama chupna chatharakpa campaign ngasi motorcycle rally amaga loinana loisin khri ngasi World Hepatitis Day WHD numit ka mari leinana Jenims ki MS Dr. KS Lokeshwar amasung Babina Diagnostics ki Managing Director Dr. TS na motorcycle rally adu Palace Compound Labor City Convention mamang dagi lamthaki haiba thoram adu Community Network for Empowerment Manipur na State Legal Service Authority Masalsa Babina Diagnostics amadi Two Stroke Motorcycle Club Imphal West ka punna khusamnaduna pangthokibani ngasi motorcycle rally aduda punna biker yangkhaina saruk yaduna konung mamang dagi Anand Singh Academy Higher Secondary School Road, Nungaibung Imphal East DC Road, Jenims Road, Lamlong Bazar, Kurai, Thangjam Laikai, Telepathy Road, Minuthong, Kangla Park Road, Flyover Bridge, Uripok, Kangchup Road, Naremthong Road, Sogolban Tera Road, Sogolban Sayang Road, Kwakaitel Bazar, Khagempally Road, Pichumthong, Singjamai Chingamakong Road, Pauna, Laklaga, Matung the Pisum, How Ground, Singamathakta, Lashin Ki. ngasi motorcycle rally adu lamthar duna Jenims ki Dr. KS Lokeshwar na haiba virus asidagi ngakthok nanaba ngalingai dagi khangdok nanaba miyam pumba thokpirau loina kanagumba singna karigumba chingnaba leirabadi manak nakpada analayang sang da chatpiduna ngalingai dagi treatment chathanaba hotnabiu amadi miyam pumba haiba laina asi karino kamdona ngakthokadagi haibagi aware oiminaduna nada yektana leiba punsi oisi phungdokhi Bharatna ningkha tamlakpa chahi humra ma surapagi palan thoram Azadi ka Amrit Mahotsav ki manung chana Ministry of Power MOP amasung Ministry of New and Renewable Energy MNRE Government of India na Government of Manipur ka khusam naduna sinduna India gi mafam kayada numit tare ni chupna chatharakpa ngalaba India nganduna lergadaba punsigi haina mingthonba maigi kumai Thawal district ki oyasu ngasi Khongjong War Memorial Complex ta pangthokre thoram aduda wangjing tentha SG MLA Paunam Brojena athoiba mitung DC Thawal A Subhas SP Thawal Jogesh Chandra Haubijam loinana MSPDCL gi makok thongwa official singna akhana mitung sing oina saruk yaki Azadi ka Amrit Mahotsav ki saruk ama oina Ministry of New and Renewable Energy ki mejeng makha Jirbam district ki Boro Bakrada leiba Mahadeva Mandir Naranpurda District Administration Jiribam amadi MSPDCL Jiribam anina kusumnaduna Ujjwal Bharat Ujjwal Bhavishya Power 2047 gi pandamda Bijli Mahotsav amadi Ujjwala Divas gi thoram mapung fan pangthokre thoram asida Jiribam District ki Assistant Deputy Commissioner Jamson Salal Hangsing MCS Jiribam Jilla Parishad के उपाध्यक्ष TS समरजीत सिंह अमदी जाक्रोधर ग्राम पंचायत की प्रधान साधना दास ना मथंग सिदा चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइन सर याकी मतुंग द यूनिवर्सल हाउस होल्ड इलेक्ट्रिफिकेशन मूवी ऑन वन नेशन वन ग्रिड मूवी ऑन कंज्यूमर राइट्स Naukar Natak Performance Team 1 movie on renewable energy, Naukar Natak Performance Team 2 movie on capacity edition amadi cultural performance na chingba kyasu utkhi Board of Secondary Education Manipur Bosemna lobo chahi segi high school living certificate examination na mai palaklaba Kakching Makha High School gi Mahiroi Singbu oktuna pokning thogat paga loinana sel gi mana pikri thoram ase school
asina sindana pangthokibani ngasigi thoramduda school gi teaching amadi non teaching staff sing loinana mahiroi singna saruk yaki Integrated Child Development Services ICDS Project Kakchingi Child Development Project Officer CDPO ke Devanand transfer towa maram sade athubada transfer order kakpiu haina ngasi Kakching district ki Anganwadi worker helper amadi mini Anganwadi workers singna ngasi Kakching Pajilekai de leba CDPO office mamangda wakat pam phamkre wakat mifam aduda CDPO toina transfer towa yaningde transfer order kudak takakpiu toina CDPO sin bigano haibna thaba wakat warol sing paibaga loinana mifam lochilakpada kholau oina sulauki ngasi wakat mifam aduga mari leinana wakat mifam aduda saruk yarambi lata kaubi Angalwadi worker amana hongdorokpada Kakching district ki CDPO transfer tauba ase yade maramdi mahak handakta posting lakpa supnatagi tha ahum khakta ngairi telaba tha ahum gi matam asida CDPO asigi lamjing makhada sothaduna leiraba Kakching district asigi Anganwadi workers sing amadi helper sing bo yamna khumang sokchen ba tap chinbedi angang singi Aadhaar verification dasu mahaki lamjing makhada Kakching district na atai district singdagi mangjal thaduna chatli maram asina telaba matam asida mahakna tawbiriba thabak thoramsing asi yengluraga mahakpu transfer tawba asi Anganwadi workers sing amadi helper sing loinana project asigi miyoi singna yaningde mahakpu Kakching project tagi transfer tawbiganu leingakna aikhoigi kholau asi tabidrabadi makhatana akanba khongjang kaya changchilakani haiki Ministry of Culture, Government of India ki sponsorship makada Manipur Integrated Cultural Center MICC na sinduna namit mangani supna satharakpa Festival of Traditional Folk Dance ngasi kairau kunau da leiba MICC gi rehearsal hall da losin krai thoronga mari leinana chief guest ki warol pirduna Jain Manipur Dance Academy gi Sangit Natak Academy awardee retired Pradhan Guru PS Iboto na phondok ki bada thang haibasi lai hakaktagi loinaduna laklaba poshakni jagoi kamdauna haurakki haiba lai hakaktagi khangnaraklabani prithibina sak khanglaba Manipur bu sak takliba culture asi India government na sak khangbiduna senthang thadabiba asi laibak phabani culture amadi tradition asi aikoi maitai gidi yamna yami yamliba culture sing yamna kupna khangminaba changi thang amadi lai harauba miraiba yade amaga hundoknaba yabanate ahal laman singna inkhalakliba naha singda mamutana takpi tambiba mathau tai jagoi haibasi pokpadagi sagonaraklabani education su thadokpa yade adubu angang amana pokpadagi pamjarakpa culture su yokatpiba mathau tai haujikki mama apa singna masa singna pamjariba culture di kaya khongda haningbagi apamba leiti aikhoigi inkhalakliba angang singda maitai aikhoigi chatnabi asi nikthina tambisi madu natrabadi mapalamgi chatnabi sum tamkhragadi aikhoigi chatnabi amasung phurup asi mangkhibi haiki thorom aduda Jain Manipur Dance Academy gi retired Guru State Kala Academy awardee P Dhanajit Singh amadi MICC gi President H Ibo Chaubi Singh su saruk yaki loina thorongi manungchanna tongan ba cultural item kya su utki kumja lisingani mapanda Central Lengak na pirakkiba 33/11 kV substation New Sayangda Saluk Village Chapi Karong yauna tinglakkiba line supnatagi kilometer mari khak akapigi mapam amadagi normal line logduna lengak na lisingani 13 ta sanga khraba project asida lemhoriba 41 kilometer gi logthokkiba sempham sing lengak na mayak sengna miyamda khangalu haina MPCC na phongdorokli ngasi Congress ki mihut singa loina 33/11 substation New Sayang amadi Saluk Village da Yangshin Khongchat amaga mai leina MPCC gi Vice President Tilotamana Makhatana hai lengak asigi Chief Minister na Sing Amarit Tam Thong Manana Chokhat Halle Chingda Chokhat pa Purakli haina
लाउजरबसु खरा लापथोखरबदी थोइना उदे मसिगी पावर सबस्टेशन असिना फंक्शनल ओइदब मतमदा खुंजा मयामगी अवाबसी हौजिक लैरिबा सरकार असिना खरा येंहंजनिंगी हाइखि लम्फेल सुपरमार्केट हाना सेकेंड हैंड दुकान अमदी स्ट्रीट वेंडर फमलंबा मिसिंग असि सुपनगी मियोय चामग यांखैरोम खक्तनी अदु हंदक लैंगाक असिना नौना सागतलिबा दुकान चहुम हेनबगी मफम असिदा हानगी मियोय चाम यांखै खक्तमक ओइबा असिगी मनुंग चलिबा सेल्फ एम्प्लॉयमेंट यूथ एसोसिएशन सेयागी मेंबर सिंगी खक्त नतना अतोपा हाना फमलंलबा मियोय कया अमा दुकान प्लॉट फंगद्रे लोइनना मखोई सरुक लेत्रे हाइना IMC की माइकईदगी फोंदोक्लिबा असि यामना लाइबक थीबनी मखोई हिंगनबगी हक मतपनी हाइना ngasi मणिपुर प्रेस क्लब ता पांगथोकपा पाउमिसिंग उनबदा सेयागी जनरल सेक्रेटरी चिरोम नेत्रेश्वरीना फोंदोखरे महाकना मखा तारदुना हाई ममांगी ओ इबोबी सरकार मतमदा लम्फेलगी मफम असिदा स्ट्रीट वेंडर अमदी दुकान फंबगी अयाबा हेक पिरकपदगी हौ किबा चाही लिसिंगनी तरामथोगी मे अनिदगी ख्वाइदी इहान हाना दुकान कैथेल फमखिबा मिसक अदु अहाकनी हौजिकी सरकार असिना अनौबा इंफ्रास्ट्रक्चर ओइना कैथेल सगतकनी हाइदुना मखोइगी हाना लेजरम्बा कैथेल अमदी दुकान सिंह अदु सिदोक पिखिबनी अनौबा मफम असि साब लोरगा ऑफिशियली दुकान प्लॉट की अलॉटमेंट पिरकनी हाइबगी चाउना लेंगा अमदी IMC दा थाजबा थमदुना लाकपनी अदुबु दुकान सिंह अदुगी थोंग सिंह दुकान सांजरी हाइना थेटपा उबदगी मरी लेनबा डिपार्टमेंट अमदी IMC दा चत्तुना हंगलुबा मतमदा दुकान अलॉटमेंट तौब लोइख्रे मखोइगी सरुक याउद्रे हाइबा असि यामना ngakpa फावी हाना सुपनगी मियोय चामो यांखैरोम खक्तमक लैरंबा अदु दुकान चहुमरोम साबसिदा मतौ करमना दुकान सिंह थुंगनद्रिबनो सुपरमार्केट असिना फिबम अदुकी मटिक पत्रिंगे मतमदगी हौरगा आशा अमग लोइनना इमुंगी अवा अना पुजरीबा दुकान अमदी स्ट्रीट वेंडर फमदुना लाकपा मियोय सिंगना दुकान फंगनी फंगबगी महुत्ता अतोपा मियोय सिंगदा लोना दुकान प्लॉट पीरे हैबसी मयेक सेंगना खंगबंगमले हिरम असिगी मटांगदा चीफ मिनिस्टर यावना मरी लेनबा IMC महुत डिपार्टमेंट ता अइबा चेरोकया मेमोरेंडम ओइना हंजिन हंजिन पिशन खिबा लैख्रबनी अदुबु ngasi फावबदा प्रॉपर अलॉटमेंट ऑफिशियली थोलकपा लैते मरम असिना लैंगाक असिगी चीफ मिनिस्टर अमदी महुत मिनिस्टर ना मिजेंग चंगबिरगा मखोइना थेंगनरिबा अवाबसिंग असि कोहनबियु हाइना मखा तानासु फोंदोकी झारखंड ऑटो रिक्शा अमना जज अमबु तखाइदना हातख्रबगी चाही अमगी मतुंगदा रांचीदा लेबा CBI गे स्पेशल कोर्ट अमना मियोय अनिबु मिहातपगी मरा लैरे हाइना लाउथोख्रे मखोय अनी करी चैरा पिगदगे हाइबा मथंग चयोलदा लाउथोकदौरी ऑटो रिक्शा ड्राइवर राहुल वर्मा अमसुंग माका लोइना खिबा लखन वर्मागे मटकता झारखंड हाई कोर्ट ना हियरिंग चथदुना लाखिबनी धनबाद की दिगवादियादा लैबा मियोय अनी अदु थौदोक थोख्रो मतुंग था अमा लैरगा पुलिस ना फाकी केस अदु स्टेट गवर्नमेंट CBI दा सिनखिबनी एडिशनल सेशन जज उत्तम आनंद चाही निफुमापनबु लिसिंगनी कुमाटोयगी जुलाई 19 अयु पुंग मंगा अदुआइदा तखाइरंबनी सिक्योरिटी कैमरा दा महाकपु ऑटो रिक्शा अमना तुंगदगी तखाइदुना हातलमलगा नातोक्तुना सेनखिबा उखि धनबाद ता माफिया हातखिबा अमगी केस मयाम अमा जज आनंदना पाइखि गैंगस्टर अनीना थारकपा बेल बुसु महाकना याखिदबा लैख्रे हारि अरोइबदा मरोपाव अमुहन्ना INC की श्रीरंजन चौधरी ना इंडिया की प्रेसिडेंट द्रौपदी मुर्मू करेम कथाइनब वहाई हाइरुबगी एपोलॉजी तौगदबनी हाइवे खोंजंग चंगसिनख्रे मणिपुरी लैंग्वेज पॉलिसी सेमदुना इरोलबु चौखटनब होटनबियु हाइबगी खोंजंग संगसिनख्रे Bringing hepatitis care closer to you हाइब थीमदा हफ्ता अमा चथरकबा awareness campaign ngasi loisinkhre loinana numit mangani चथरकिबा फेस्टिवल ऑफ ट्रेडिशनल फोक डांस लोइसिनबगी थोरम पांथोखरे ngasi दमक्तदी पाउदम पिजब मतांस लोइसिनजरे मयंग ताबिरब ख्वाइ पुनपु अमुकहना खुरुमजरी।